ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯃꯇꯝ ꯀꯛꯇꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ COTUꯒꯤ ꯑꯄꯤꯜ ꯌꯥꯈꯤꯗ꯭ꯔꯦ ꯂꯤꯌꯥꯡꯃꯩ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯅ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔꯅ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡꯄꯣꯛꯄꯤꯒ ꯆꯨꯔꯆꯥꯟꯄꯨꯔꯒ ꯐꯥꯎꯅꯕ ꯂꯝꯕꯤ ꯀꯣꯟꯁꯥ ꯈꯨꯜ ꯑꯦꯔꯤꯌꯥꯗ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯈꯣꯡꯖꯪ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯅꯥꯒꯥꯒꯤ ꯅꯨꯄꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯎ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯐꯨꯔꯝꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯕꯗ ꯆꯦꯟꯅꯔꯤꯕ ꯑꯦꯜ ꯃꯨꯂꯥꯏꯒꯤ ꯅꯤꯡꯊꯧ ꯊꯥꯡꯈꯣꯂꯦꯟ ꯑꯃꯗꯤ ꯂꯩꯂꯣꯟꯒꯤ ꯅꯤꯡꯊꯧ ꯍꯥꯎꯄꯨ ꯑꯅꯤꯕꯨ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯋꯥꯏꯐꯥꯏ ꯄꯤꯄꯜ ꯀꯥꯎꯟꯁꯤꯜ ꯑꯅꯤꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯂꯤꯌꯥꯡꯃꯩ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯈꯤꯗꯕꯅꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯁꯤꯡꯅ ꯕ꯭ꯂꯣꯀꯦꯠ ꯍꯥꯡꯗꯣꯛꯇꯕꯒꯤ ꯀꯨꯀꯤꯁꯤꯡꯅ ꯆꯝꯐꯥꯏꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯍꯧꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯆꯔꯆ ꯑꯃ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯀꯦꯝ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡ AR ꯄꯥꯔꯁꯅꯦꯜꯁꯤꯡ ꯍꯣꯡꯕꯩ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯁꯣꯡ ꯈꯨꯂꯦꯟ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯣꯡꯕꯩ ꯚꯤꯂꯦꯖꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝ ꯑꯃ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯝꯕ 90 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠ ꯌꯣꯝꯂꯒ ꯍꯣꯡꯕꯩ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯑꯌꯨꯛ ꯀꯥꯝꯖꯣꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ SP ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯟꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯇꯥꯡꯈꯨꯜꯒꯤ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯣꯡꯕꯩ ꯚꯤꯂꯦꯖꯗ ꯂꯩꯔꯤꯕ ꯀꯦꯝꯇꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯀꯦꯝ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯑꯖꯦꯀ ꯇꯥꯝꯅꯥꯎꯂꯣꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯌꯥꯔꯆꯨꯏ ꯁꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡ ꯑꯌꯨꯛ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯇꯥꯡꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯒꯤ ꯃꯤꯍꯨꯠ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯇꯣꯞꯄ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯣꯡꯕꯩꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯆꯦꯛ ꯄꯣꯏꯟꯠ ꯑꯃ ꯍꯥꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯌꯨꯝꯊꯪꯅꯅ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯄꯟꯕ ꯀꯌꯥ ꯄꯤꯔꯛꯈꯤ ꯀꯁꯣꯡ ꯈꯨꯂꯦꯟꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯁꯥꯅꯕꯒꯤ ꯎ ꯄꯨꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝ ꯑꯗꯨ ꯈꯨꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯅ ꯂꯧꯔꯤꯕ ꯔꯣꯜ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯀꯨꯀꯨꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ NSAꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ NSNIMꯅ ꯃꯔꯥꯜ ꯁꯤꯔꯛꯄꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯌꯥꯈꯤꯗ꯭ꯔꯦ ꯎꯈ꯭ꯔꯨꯜꯒꯤ SP ꯀꯥꯔꯇꯤꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅ NSN GPRNꯅ ꯃꯔꯥꯜ ꯁꯤꯔꯛꯄꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯌꯥꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯥꯏꯀ꯭ꯔꯣ ꯕ꯭ꯂꯣꯒꯤꯡ ꯁꯥꯏꯠ Xꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜꯗ NSN GPRNꯒꯤ ꯋꯥꯐꯝꯁꯤꯡ ꯑꯔꯥꯟꯕꯅꯤ ꯑꯃꯗꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯂꯥꯛꯄ ꯗꯤꯔꯦꯛꯇꯤꯚꯀ ꯂꯣꯏꯅꯅ BSF ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯍꯥꯏꯖꯔꯛꯄꯗꯒꯤ 2024 ꯗꯤꯁꯦꯝꯕꯔ 12ꯗ ꯃꯣꯜꯍꯥꯝ ꯀꯨꯀꯤ ꯈꯨꯜ BSFꯀꯤ ꯇꯤꯝ ꯆꯠꯄꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯄꯨꯂꯤꯁ ꯒꯥꯏꯗ ꯄꯤꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯗꯤꯁꯦꯝꯕꯔ 17ꯗꯁꯨ BSFꯀꯤ ꯀꯝꯄꯅꯤ ꯑꯃ ꯃꯣꯜꯍꯥꯝꯗ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯔꯦꯛ ꯁꯦꯝꯒꯠꯂꯤꯕ ꯑꯁꯤꯒꯤ ꯁꯤꯟꯃꯤ ꯑꯃꯁꯨꯡ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯄꯨꯗꯨꯅ ꯇ꯭ꯔꯛꯁꯤꯡ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯁꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯁꯀꯣꯔꯠ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯤꯡꯆꯠ ꯊꯤꯍꯠꯅꯕ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯎꯈ꯭ꯔꯨꯜꯒꯤ SP ꯀꯥꯔꯇꯤꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯍꯥꯏꯅ NSN GPRNꯅ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ 2024ꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ ꯁꯛꯇꯤꯕꯥꯟ 2 ꯑꯃꯗꯤ ꯄꯤꯀꯞ 2 ꯇ꯭ꯔꯛ 2ꯗ ꯆꯦꯡ ꯑꯃꯁꯨꯡ ꯇꯤꯟꯁꯤꯠ ꯍꯥꯞꯂꯒ ꯃꯣꯜꯍꯥꯝ ꯈꯨꯜꯗ CRPFꯀꯤꯗꯃꯛ ꯍꯥꯏꯅ ꯊꯥꯈꯤ ꯑꯗꯨꯕꯨ ꯃꯣꯜꯍꯥꯝ ꯈꯨꯜ ꯌꯧꯕꯗ CRPFꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 200 ꯔꯣꯝꯅ ꯉꯥꯏꯔꯒ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯌꯧꯍꯟꯗꯅ ꯊꯨꯅ ꯌꯥꯡꯅ ꯂꯧꯊꯈꯤ ꯆꯦꯡ ꯑꯃꯁꯨꯡ ꯇꯤꯟꯁꯤꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯛꯊꯣꯛꯇꯕ ꯂꯣꯠ ꯀꯌꯥ ꯌꯥꯎꯔꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯦꯇꯔꯤꯌꯦꯜ ꯑꯃꯁꯨꯡ ꯂꯣꯖꯤꯁꯇꯤꯛ ꯁꯄꯣꯔꯠ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯛꯂꯦ ꯃꯁꯤꯗ ꯅꯠꯇꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯦꯜ ꯂꯥꯛꯅꯕ ꯂꯝꯕꯤ ꯀꯌꯥꯁꯨ ꯄꯤꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ